इरैचासिंदगी इगी मतिंग निजरी इकान कानदना ममागा बाबागा मसा नामिनारखी ममासु लखिदबा था फारे बाबासु कैंसर नादुना हौजी हौजी रिम्स ता एडमिट तौदुना लैरी ई तोयना कापना इगी अवाबा साउना मयोगरी मयामना ई पीबीबा ngambigatuba mateng pangbiningba leibiragadi hauzik rims ta pibina ba haijadi ahenba akupa marol khangbininglabsu hariba phone number 7085605273 da pau phobirangna ba haijadi Chusampur police station Kuki jau sing thomjalakhre ama ata thokre coverage tawruba Lamka Times ki editor security force na aki ekhang pikre ngarang Chusampur Prime Minister Narendra Modi laklam khiba adugi mangoinana lambi da CM sabasing ama ata thon khiba thaudok ta phajin khiba Kuki jau gi miweni thadokadabani haina ngarang numi jungba matung police station na thomjalaktuna ama ata thokhiba ga loinana police amadi khushaunarabna ha singi marak sound unkhanakre Marakshida ngarangi irang adubu coverage tawruba Lamka Times ki editor Thangsil Lian Langelbu press card una Assam Rifles amasum CRPF na kian khanganduna photo amade video namduna muthrankre thawong adubu Chusampur Distinct Journalist Union CDJU na akan mamuna condemn tarakli phajin khiba miu ani kutak thadokadabani have demand tawduna masing yamlabna ha sing all bazar da leiba Chusampur police station na thumjilakpadagi police amadi na ha sing adu ki marak sound unkhannarak pagaloinana khoshaunarabana ha sing aduna police station ki barricade amadi gate thugaiduna amata thonki na sing aduna phajin khiba na ha ani du kutak thadorakadabani haina law khongbaga loinana Police personnel sing da nung thomjilakpadagi police personnel sing hakki question chanaki manak nakpa mafam da mathau tawriba Central Armed Police Force sing control tawnabu honabada yaushin begi muhut lep tun laibuki ngasi numaijing oibada dukan sing thonglona ba marak tuwan mafam sing da masing yamlaba Kuki jauna ha sing thulok tun irang adu horakibani Amaram da lambi da Central Security Force tongba gari sing lakpara khongjang sangsin mana ha sing gari mamangda pareng thatun national anthem janagana mana saksilakpadi security force sing aksana duna khamlaga gari digi kum tharaklaga tingak leptuna lakhi thawong aduna ha sing aduna sangshili bukhongjang adura Central Security Force sing aduna makoi action amata lawraktana ba oiramgadra haibadi sapsana khangdi Chusampur police station landara ki thawdo adugi ngahak ki matung Nan local oiba police officer amana thulaktuna khongjang sangsilibasing unaduna Prime Minister laktringai mangoinana thokiba thawdo adugi matana kupna thijinbagi thabuk sathari phajin khibana ha anisu soidna thadokani habigi thajaba pirakpadigi irang adu khra namtakhi tungda ehenba security force sing thomjilaktuna ngak senbagi akanba thabak sing lakhatkhi Ningsing bayabadi Prime Minister na Chusampur laktuna wangang gadaba peace ground gi sangphamda dami coffin paring sana thambadagi madu yaru heba Ministry of Home Affairs gi khangalakpadagi lakthoki thawong adugi mayokta numidang kokijau naha myam thuloktuna protest tawbaga loinana Prime Minister lakpaga mari lenana lambi da CM saduna thamba polam sing thugaiduna ama ata thuolakhiba thawdoka mari lenana naha ani police na fajingkibani Amaramda ngasi Chusampur police station mamang thukhiba irang adubu coverage tawkhiba Lamka Times ki editor Thangsil Lian Langelbu Assam Rifles amadi CRPF personnel na aki akhang piduna photo amadi video mutharan khiba thawong Chusampur District Journalist Union CDJU na kana yaning da phungtokre loinana senaba personnel singi mathakta mari lena authority akan action lawnaba demand tokre Numit tarani gi manungda National Highway da free movement yahandrabadi punamak satpa thingnaba phirep lauragani imagi maira Numit tarani gi manungda National Highway sing da mitei sing satok sin yahangadabani kariguma yahanba ngamdrabadi kanglup furup amata National Highway sing satpa yaru heavy gi phirep phau laurakani haina imagi maira gi president ti sujatana phungtokre hairibu waphamasi ngasi Awang sakmai kan manupi lup PPAM amadi imagi mairana puna singduna Manipur Press Cup ta pangthokpa pawgi mifam amada phungdokhibani mana makha taraduna hai hawkiba kumja inglisingani ga kungo humdoi gi me ahumdigi horakhiba lana mara moiraga National Highway singda satok sin yadana lakhi aduba Manipur santi laire hainarakpadagi sayesigi March nipana National Highway sing free movement lauthorakpadagi satnaba honabada irang thoki Madugi matung September marida amuk National Highway hangdoklagani hairakpadagi satpa yarani khalubane dubu Kuki jau singi makedigi mitei gi oina buffer zone laikhigani free movement yaro hairakpagi matung September mangana awang sakmai kaithel miyamna santigi khongjang oina wakat mifam sathaduna ayu nongthil nomidang khaidana khongjang sangsinduna lakhi
September 10 India ki Prime Minister lakpa matamda free movement ki wafam asi khangana ba wakat mifam satharakhi bani masigi mangoina September 13 awang sakmai apun kanmanu pilup PPAM amadi imagi mairana BJP Manipur Pradesh ki president amadi governor da memorandum pisin khidupu ngarang PM lakhiba aduda hauju oiripa Manipur gi phiba masigi matana kariguma amata phongdoktana project khara ore yum tamba amadi sangaram laga sakhiba thawang pende haikenasu paus ta makhatari MLA Ranjit Pumingsa Thina Bohonarak Palebuk Thibani Manipur Miam gi lifeline am oiriba Indo Burma Sugunu Road Nauna Samlakadoriba Sigi Matangda BJP Sugunu Mandal gi President Miam da Samam Naba Yaba Wapum Kya Phongdoktuna Sugunu Kendra gi MLA K Ranjit Pumiam da Lan Honarakpa Lebuk Thibani Haina Kaksing Khunau Development Committee na Phongdorakli Ngasi committee asina sinduna Kaksing Khunau da Pangthokiba Pau gi mipama da committee asigi secretary TS Rishikesh na mathaki wapam asi phongdok laduna mahakna hai wabagai lamkhai digi sugunu phawbaki lambi asi MLA K Ranjit na works minister oiringai semkhiba adudagi ngasi phawb lambi asi sembidana lakhibani masigi matang MLA K Ranjit masana assembly da kyarak puthoki balekhrem adubu mamang da leramba BJP lengana lambi asi semna ba thabak pekhalaktabadagi president rule asigi manung da MLA masana governor amadi chief secretary da nauna sirol pisingkraba matung scheme for special assistance to state for capital investment phase 1 gi makhada lambi asi semna ba process horakani MLA na wana honari basubu BJP Sugunu Mandal na MLA na tawbanati makhoi na tawbuni haina hairakpa si angak papui haina TS Rishikesh na phongdoki amaram na Kaksing district ki Sugunu assembly constituency ki manung chanba Kaksing Khunau amadi Umathil gi area da leiba lambi singda koilas thari basi quality yaudabana maram oiraga koilas thaba tha phadringi mafam kya da kairakpa hore haina sakot thorang lup Kaksing Khunau gi coordinating secretary Sinam Babu Masana phongdorakli magna makhata na phongdorakpada kilometer tare sangba lambi asi public works department gi sendhang makhada local MLA na ma ki workers singna contractor oina suwan khibani haiba loina hairiba lambi asi haujik su koilas thapa mapung phana losindri hairi adu bahana koilas thakraba mafam sing asi mafam kadaida mafam kyada kaiba hore maram sin hiram asigi lenga ki mari lena basing miyeng sangwi duna quality yaudana sukiba thaba asigi bill thingjin magaloina na kaidi mafam si amuhana makok tagi koilas than biu haina phongdorakli Kuki Zawmiam na separate administration gi wafam da yasinaba tawroi kotu Committee on Tribal Unity Kotu na sindu na ngarang kangpokpi da pangthokiba miyam gi mifam na Kuki Zawgi oiba separate administration amagi demand na si mawong amata yasinaba tawroi haina amuhan asat pa pirep lawminakre mifam adura KNO UPF India government amasu Manipur government na kalahungi marakta tha asigi mari da Delhi da su agreement renew tawkiba dumak legislature yawa union territory amagi mawong da separate administration ma leiba haiba miyam gi apamba phangnabagi khongthang amani haiba wafam thambaga loinana su sign tawnariba KNO amasum UPF na su committee asigi miyam ga mangjona tanaramba tawduna miyam gi apamba si thaidoknaba kaidawnong da hotnaroidabani haina su section wafam thamki ngarang pangthokiba miyam gi mifam aduna resolution ani amasu lokhi